ꯑꯃꯔꯛ ꯂꯩꯌꯣꯜꯅ ꯃꯥꯏꯊꯣꯡ ꯃꯀꯥ ꯂꯥꯝꯅ ꯂꯩꯕ ꯎꯕꯁꯤ ꯃꯕꯣꯛ ꯔꯥꯁꯤꯅ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯆꯥꯎ ꯊꯛꯎ ꯀꯌꯥ ꯌꯥꯒꯟꯗꯕ ꯃꯁꯨ ꯅꯨꯄꯤꯅ ꯋꯥ ꯍꯥꯏꯅꯗꯅ ꯆꯥꯕ ꯊꯛꯄ ꯇꯧꯔꯛꯄ꯫ ꯍꯟꯗꯛ ꯗꯣꯛꯇꯔ ꯀꯕꯤꯇꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯁꯨ ꯏꯝꯄ꯭ꯔꯨꯞ ꯌꯥꯝꯅ ꯂꯥꯛꯂꯦ ꯍꯥꯏꯗꯨꯅ ꯆꯥꯔꯝꯕ ꯍꯤꯗꯥꯛ ꯒꯨꯂꯤ ꯐꯥꯎꯕ ꯐꯅꯌꯥꯝꯅ ꯀꯛꯊꯈ꯭ꯔꯕꯅꯤ꯫ ꯄꯥꯎꯁꯤ ꯇꯥꯕꯗꯇ ꯔꯥꯁꯤꯗꯤ ꯄꯪꯅꯨꯡꯗ ꯅꯨꯡꯉꯥꯏꯖꯩ꯫ ꯀꯨꯏꯔꯦ ꯏꯃꯨꯡꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏ ꯄꯨꯝꯕ ꯍꯔꯥꯎ ꯇꯌꯥꯝꯅ ꯂꯩꯔꯛꯇꯕ꯫ ꯃꯇꯝ ꯑꯃꯗꯗꯤ ꯏꯃꯨꯡ ꯑꯁꯤ ꯍꯔꯥꯎ ꯇꯌꯥꯝꯕꯇꯅ ꯊꯟꯕ ꯑꯃ ꯑꯣꯏꯔꯝꯕꯅꯤ꯫ ꯔꯥꯁꯤꯒꯤ ꯃꯅꯦꯝꯏꯕꯦꯝꯃꯅ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯅ ꯑꯃꯠꯇ ꯌꯥꯎꯖꯕ ꯃꯁꯨ ꯅꯨꯄꯥꯒꯤ ꯂꯨꯍꯣꯡꯕ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯕꯗꯒꯤ ꯀꯥꯟꯇꯅ ꯒ꯭ꯔꯦꯖꯨꯑꯦꯁꯟ ꯂꯣꯏꯕꯒ ꯃꯄꯥꯟ ꯂꯝꯗ ꯂꯩꯕ ꯃꯆꯥꯕꯨ ꯄꯨꯔꯅꯤꯃꯥꯒ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯑꯊꯨꯕ ꯃꯇꯝꯗ ꯂꯨꯍꯣꯡꯈꯤꯕꯅꯤ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯀꯨꯏꯗꯅ ꯃꯅꯦꯝꯏꯕꯦꯝꯃ ꯂꯩꯈꯤꯗ꯭ꯔꯦ ꯑꯃꯗꯤ ꯃꯄꯨꯔꯣꯏꯕ ꯁ꯭ꯌꯥꯝꯁꯨ ꯃꯃꯥꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ BP ꯁ꯭ꯇ꯭ꯔꯣꯛꯇ ꯂꯩꯈꯤꯗꯦ꯫ ꯔꯥꯁꯤꯒꯤ ꯋꯥꯔꯕ ꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤꯕ ꯑꯣꯏꯅ ꯏꯀꯨꯏ ꯀꯨꯏꯗꯅ ꯃꯁꯨ ꯅꯨꯄꯥ ꯄꯨꯔꯦꯜꯁꯨ ꯐꯪꯖꯈꯤ꯫ ꯆꯍꯤ 8 ꯏꯃꯨꯡꯗꯨ ꯏꯪꯅ ꯆꯤꯛꯅ ꯅꯨꯡꯁꯤꯅꯅ ꯂꯩꯈꯤ꯫ ꯃꯃꯤꯠꯇ ꯃꯆꯥ ꯎꯖꯗ꯭ꯔꯕꯤ ꯆꯥꯎꯕꯤ ꯑꯃꯗꯤ ꯇꯣꯝꯕꯁꯨ ꯄꯨꯔꯦꯜꯕꯨ ꯐꯪꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯈꯤ꯫ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯆꯥ ꯀꯥꯟꯇꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯀꯌꯥ ꯎꯔꯛꯄ ꯍꯧꯈꯤ꯫ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯇꯨꯅ ꯃꯃꯧꯕꯨ ꯑꯣꯠꯄ ꯅꯩꯕ, ꯌꯨꯝꯒꯤ ꯃꯥꯟ ꯆꯥꯡ ꯀꯥꯏꯕ ꯍꯧꯔꯛꯄ, ꯌꯨꯝꯗ ꯀꯌꯥ ꯍꯟꯖꯤꯜꯂꯛꯇꯕ ꯇꯣꯏꯅ ꯇꯧꯕ ꯍꯧꯔꯛꯈꯤ꯫ ꯄꯨꯔꯦꯜꯒ ꯂꯩꯌꯣꯜꯒꯁꯤ ꯆꯍꯤ 9-10 ꯈꯦꯠꯅꯩ꯫ ꯂꯩꯌꯣꯜ ꯄꯣꯛꯂꯕ ꯃꯇꯨꯡꯗꯒꯤꯅꯤ ꯀꯥꯟꯇꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯈꯪꯍꯦꯟ ꯍꯦꯟꯖꯤꯟꯈꯤꯕ꯫ ꯂꯩꯌꯣꯜꯒꯤ ꯆꯍꯤ 3ꯒꯤ ꯕꯥꯔꯊꯗꯦ ꯇꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗꯅꯤ ꯄꯨꯔꯅꯤꯃꯥꯅ ꯋꯥꯟꯗꯔꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯇꯨꯅ ꯕ꯭ꯂꯗ ꯀꯦꯟꯁꯔ ꯅꯥꯔꯦ ꯍꯥꯏꯕ ꯈꯪꯈꯤꯕꯗꯨ꯫ ꯃꯇꯝꯗꯨ ꯂꯩꯌꯣꯜ ꯑꯉꯥꯡ ꯌꯥꯝꯅ ꯑꯣꯏꯔꯤ꯫ ꯃꯁꯤꯗꯒꯤ ꯍꯧꯔꯦ ꯏꯁꯨ ꯁꯅꯥꯒꯤꯗꯤ ꯅꯨꯡꯉꯥꯏꯕ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯕꯒꯨꯝ ꯑꯗꯨꯛ ꯑꯉꯥꯡ ꯑꯣꯏꯅ꯫ ꯆꯍꯤ 2 ꯂꯩꯔꯝꯂꯒ ꯄꯨꯔꯅꯤꯃꯥ ꯃꯥꯁꯨ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯇꯨꯗ ꯃꯁꯥ ꯀꯥ ꯍꯦꯟꯅ ꯁꯣꯟꯕꯒ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯗꯨꯅ ꯍꯥꯔꯠ ꯑꯦꯇꯦꯛ ꯇꯧꯔꯛꯇꯨꯅ ꯈꯨꯗꯛꯇ ꯂꯩꯈꯤꯗꯕꯅꯤ꯫ ꯃꯌꯥꯝꯁꯤꯡ ꯑꯁꯤꯒꯤ ꯃꯔꯛꯇ ꯃꯁꯨ ꯅꯨꯄꯤꯒꯤ ꯑꯅꯥꯕ ꯃꯆꯥꯅꯨꯄꯥꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯄꯨꯗꯨꯅ ꯂꯥꯛꯄ, ꯃꯁꯨ ꯅꯨꯄꯥꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ, ꯁꯤ ꯃꯌꯥꯝ ꯑꯁꯤ ꯈꯜꯂꯨꯕꯗ ꯔꯥꯁꯤꯗꯤ ꯊꯃꯣꯏ ꯍꯟꯖꯤꯟ ꯀꯥꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯁꯨ ꯑꯅꯤꯒꯤ ꯑꯁꯥꯗ ꯉꯁꯤꯁꯨ ꯍꯤꯡꯂꯤ ꯔꯥꯁꯤꯗꯤ꯫ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯏꯃꯨꯡꯗꯨ ꯃꯉꯥꯜ ꯑꯃ ꯂꯥꯛꯂꯕꯒꯨꯝ ꯈꯜꯂꯤ꯫ ꯃꯁꯨ ꯅꯨꯄꯤꯒꯤ ꯅꯣꯛꯃꯤꯕ ꯃꯥꯏꯊꯣꯡ ꯎꯔꯒ ꯃꯁꯨ ꯅꯨꯄꯥꯒꯁꯨ ꯇꯣꯏꯅ ꯐꯣꯟꯗ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯟꯅꯖꯩ꯫ ꯉꯁꯤꯗꯤ ꯁꯟꯗꯦ ꯑꯣꯏꯕꯅ ꯂꯩꯌꯣꯜꯁꯨ ꯑꯌꯨꯛꯀꯤ ꯆꯥꯛ ꯏꯟꯁꯥꯡ ꯁꯦꯝ ꯁꯥꯕꯗꯨ ꯌꯥꯎꯔꯤ꯫ "ꯏꯗꯣꯝꯆꯥ, ꯎꯇꯤ ꯊꯣꯡꯕꯁꯤ ꯅꯣꯡꯃ ꯇꯝꯕꯤꯌꯨꯀꯣ." "ꯇꯝꯕꯤꯒꯦ." ꯔꯥꯁꯤꯁꯨ ꯏꯟꯖꯥꯡ ꯍꯥꯞꯄ ꯈꯥꯎ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯑꯒ, "ꯀꯔꯤꯅꯣꯅꯦ ꯇꯝꯕꯤꯗꯧꯔꯤꯁꯤꯕꯣ? ꯁꯅꯥꯅ ꯎꯇꯤ ꯊꯣꯡꯕ ꯇꯝꯕꯤꯌꯨꯌꯦ ꯏꯃꯥꯁꯤ." "ꯇꯝꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ, ꯏꯁꯨꯅ ꯍꯩꯅꯤꯡꯉꯒꯕꯣ?" ꯂꯩꯌꯣꯜꯁꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯟꯖꯥꯡ ꯁꯦꯝꯃꯤ꯫ "ꯁꯅꯥ, ꯌꯥꯔꯅꯤ, ꯏꯟꯁꯥꯡꯗꯣ ꯌꯥꯝꯕꯨ ꯌꯥꯝꯃꯜꯂꯤ." "ꯏꯗꯣꯝꯆꯥ, ꯀꯩ ꯇꯧꯔꯝꯈꯣꯒꯦ?" "ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏꯕꯨ ꯂꯩꯇ꯭ꯔꯦꯗ." "ꯑꯗꯨꯗꯤ ꯑꯩ ꯀꯥꯗ ꯂꯩꯔꯨꯔꯒꯦ." ꯔꯥꯁꯤꯅ, "ꯍꯣꯏ, ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯕꯤꯔꯛꯑꯒꯦ." ꯂꯩꯌꯣꯜꯁꯨ ꯃꯥꯒꯤ ꯔꯨꯝꯗ ꯆꯪꯉꯛꯄꯒ ꯐꯣꯟꯗꯣ ꯍꯥꯟꯅ ꯄꯥꯏ꯫ ꯃꯤꯁꯨꯝ ꯍꯦꯟꯕꯒꯤ ꯃꯤꯁꯀꯣꯜ 2 ꯂꯩꯔꯝꯃꯤ꯫ ꯃꯥꯅ ꯑꯃꯨꯛ ꯀꯣꯜ ꯇꯧꯁꯤꯜꯂꯤ꯫ ꯔꯤꯡꯗꯣ ꯉꯥꯏꯍꯥꯛ ꯆꯠꯂꯒ ꯄꯥꯏꯈꯠꯂꯛꯏ꯫ "ꯀꯥꯏ ꯂꯩꯔꯨꯒꯦ? ꯑꯩꯅ ꯇꯧꯕ ꯀꯣꯜ ꯄꯥꯏꯔꯛꯇ꯭ꯔꯤꯗꯨꯕꯣ?" "ꯆꯥꯛꯈꯨꯝꯗ ꯏꯟꯖꯥꯡ ꯁꯦꯝꯃꯨꯕꯅꯤ, ꯐꯣꯟꯁꯦ ꯑꯩꯒꯤ ꯀꯥꯗ ꯊꯅꯝꯃꯕ." "ꯆꯥꯛ ꯅꯪꯅ ꯊꯣꯡꯉꯤꯔꯣ?" "ꯅꯠꯇꯦ, ꯏꯗꯣꯝꯆꯥꯅ ꯊꯣꯡꯉꯤ." "ꯅꯪꯗꯤ ꯍꯩꯇ꯭ꯔꯣ ꯆꯥꯛ ꯊꯣꯡꯕꯒ?" "ꯍꯩꯅ, ꯑꯗꯣ ꯏꯟꯖꯥꯡ ꯂꯣꯏꯅ ꯊꯣꯡꯕꯗꯤ ꯍꯩꯇꯤ." "ꯀꯔꯤ ꯏꯟꯖꯥꯡ ꯊꯣꯡꯕ ꯍꯩꯔꯒꯦ?" "ꯑꯩꯒꯤ ꯐꯦꯚꯣꯔꯥꯏꯠ ꯏꯟꯖꯥꯡꯁꯨ ꯎꯇꯤ ꯊꯣꯡꯕꯅꯤ꯫ ꯅꯪ ꯍꯩꯕ꯭ꯔꯣ?" "ꯏꯟꯖꯥꯡ ꯈꯔꯗꯤ ꯍꯩꯔꯤ꯫ ꯎꯇꯤ ꯊꯣꯡꯕꯗꯣ ꯏꯗꯣꯝꯆꯥꯗ ꯇꯝꯕꯤꯌꯨꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯁꯨ ꯍꯩꯔꯅꯤ." "ꯑꯗꯨꯗꯤ ꯎꯇꯤ ꯊꯣꯡꯕ ꯍꯩꯕꯒ ꯅꯪꯒꯤ ꯏꯟꯖꯥꯡ ꯃꯍꯥꯎ ꯌꯦꯡꯕ ꯇꯥꯔꯦ." "ꯄꯤꯖꯒꯦ ꯍꯩꯔꯀꯥꯟꯗ꯫ ꯑꯗꯣ ꯑꯌꯨꯛꯁꯤꯗ ꯀꯣꯜ ꯇꯧꯔꯛꯏꯁꯤ ꯀꯩ ꯂꯩꯒꯦ?" "ꯀꯥꯎꯕꯨ ꯀꯥꯎꯋꯦ ꯍꯥꯏꯒꯦ ꯇꯧꯔꯒ꯫ ꯑꯩꯁꯦ ꯉꯁꯤ ꯊꯕꯛ ꯑꯃ ꯆꯠꯇꯧ ꯂꯩ, ꯐꯣꯟ ꯄꯥꯏꯔꯛꯑꯣꯏ ꯍꯥꯏꯒꯦ ꯇꯧꯕꯅꯤ." "ꯀꯥꯏ ꯆꯠꯇꯣꯏꯅꯣ?" "ꯂꯝ ꯈꯔ ꯂꯥꯞꯄꯤ, ꯑꯩ ꯍꯜꯂꯛꯄꯒ ꯀꯣꯜꯂ ꯃꯦꯁꯦꯖꯂ ꯀꯩꯅꯣꯝ ꯍꯥꯏꯔꯛꯀꯦ꯫ ꯑꯩꯁꯨ ꯆꯠꯅꯕ ꯇꯧꯔꯒꯦ, ꯊꯝꯃꯒꯦꯀꯣ."
Layolnaga wa haiba nangdringai misum henbana koldo kakhi. Layol su phone screen duda yenglaga. Fazana so haidi kayam chinba thaba warzano. Horen halaga hangagida. Kanade Korea drama dum yengthoke. Labli runner sidum hanjina yengaga laythoke. Wakal nungai baya bringi ai. Somdana mishum henbadu ngasidi mama khangandana mapagi yumlomda chatlagi haina chap yungna khalli. Mapi maro loishinduna thogla e mishum henbadu. Inge layna. Kai sa tori bayuk sida. Imana boyda chakchana rudini. Hana so haida baingonda. Kanana mana bano. Lienga thongam ga siyaw bro. Mishum henba mama na wa makata na hangagtana ba. College tamina ba imana ba magidani. Imana khangaroy. Inge lay machabu manam nambi. Satluro. Ngana law ko. Mishum henba su mayumdagi thawlaktuna magi babagi pukna phamlamdam khungangdu tamna gari thawduna chatkirami. Mama inge laydadi ma oidaba hairamle. Pung kharagi matungda maphamdo yauraduna thongaladuna gari khamduna kumtharai. Akoibado haifit yengduna lay. Mishum henba maphamsida chawrakpa nati mamagi mapamda layduna chawrakpani. Mishum henbana chahi 8 hairakpadani magi baba laikhidaba. Adudagi adum mamagi mapamda layrakpani ngasi phawbada. Marakta mamana mabu puduna mapagi yumlomda chatpana mishum henbana lamsibu khangbani. Khutsa manga si thektuna yengbada lemgani magi babagi yumda mana chatpasi. Kuire lakhidabasu mama ingelaina su mathanta chatki haiba nongmata yakhide masina kari maram laibagino. Mishum henba wana saduna paliba itek-teklaba gate adu makhuna haipet lauthokuna changlai. Kuina thadoktuna thamba yum ingkhol oibana napi singbi singna marang kaina hori. Sum changlakpana isangna ikakaraba sumang aduda lepi. Lairiba yum adusu phibam sokle laibaki phaklang adusu khinthare paliba thongnau singdusu phibam sokle. Mayam sing asi urbada mishum henbagi thamoidi ning laure. Yum masi magi de asengba yumni magi babana thambiramba. Tasengna mishum henbana angang oiringaida magi baba laikhidabana mishum henbaga chingsanga loinakhiba tangkakti ningsingbada khara khaktani. Sumangdagi changsilaktuna imon motlaba laibaki dari grek ichatlabaduda mishum henba kakhatuna mirang karaba yumgi thongdu hanglaba tawi. Thong adusu sojawa mana londuna thammi. Mishum henba thongduda yengduna ngaihak leiramlaga sumanglomda mukum thakre. Ngaihakti yumgi akoibadu chattuna yengi yumsu so londuna leirambana changdre. Nongma muk laktuna sosi thugaiduna imungda changlagi khalli. Masa kuina leithaba pamdabana thorakli. Yummadudagi garidudi thongana duda duma khamlamlaga makongna lambi duda sum chatli wakhalamada. Tunglomdagi langakpa nung aduna mishum henbagi mananganda duplauna pali. Khalamba wakhalga loina pungchai mishum henbagi manangando haipit thiktuklaga. Ayo, kayo to sina. Sauno onthoaga. Kanano nunglangai sibo. Hatu chelakpagi humang kara kangduna makuta pairamba nungsingdu mishum henbana onthoktuna wa hairakpada pairamba nungsing makhada phathadaki. Mishum henba su nupiduna leiriba romduda changsilaga. Nangnara nungthomaise? Soikibani. Makut khadomriduna thillaga. Adagi sanasida langmani nangonda oina pankra male. Nupidu setliba phanega dugi machi amada makutuna pairaga mishum henbada mamituna tathak yengduna lay. Mishum henbana sansida nangdi kaigi nunglangiba matung manaudi lambidane mi chatpaka kayengo. Nungdo langina langmanate haiba sanse akoi hingolda thaba mana masing khai chathoga chatkrini ada aina tanaraga nunglangbada nungonda pankre saunuko. Nupiduna makut masaga tawraga hairakpaduda mishum henba ingangakna nupiduda yengduna lay. Chiwang lay mau noi mana nang thiyaubani lichai pairaga. Cycle thauduna lakpa ngang amana hairambani
Wanglei mamakutuna maraibakta thajinjaduna. Os, tawradabane. Sorry mamai leiduna chatpa hawi nupidu. Mishum henbana. Wanglei ma. Nupidu mamai phalai thurai. Ai kaubro. Nang wanglei manatro. Kaino, nang na kau kai kauraga wanglei manatra bo. Naku khra chakbro, nasai papa jake. Ai masakangdro. Mishum henbani. Wanglei ma haife ningsingmagi mawongda. Ningsinge. Nang oire. Kaidina sakhangni gyan. Kuire he udaba. Pakhang phara labanina. Kauktam ni kaino. Idum sainge lady octro. Ithanda lakbani. Nang oi maga lake. Hoi, ado akhoi im changus lao. Noigi yumgi mi laina drabane ba. Lao, nungai roi changba. Changaroige. Ai thabam chakadaba lai. Nong malage. Ani do wari sana duna lakbana. Mishum henba hoigi yumgi thonggan yauraduna. Khamduna thamliba gari do kakatuna start tawi. Kona muk thengnar siwanglei ma chalo khige. Hoi lakti lau ko Imphal da lekhibadei aikhoi sai kaubidu tawnu. Mishum henba su wanglei mana hairiba wa du da nokladuna gari du thaukhre. Kuchu taifet tarabi miyai chelabi nupi ama ison shona hipli phamungduda. Kanta sangong glass ama paiduna changai. Hiptuna leiribi magi loina bida kaurai. Premi, se, sangom se khara thaksi. Sangom du table da thamlaga premi bu phamungduda mon nga khatuna kantana phamali. Chinnai ka se, ikha khaida, thakningdre sangom ka se. Chada thaktrabadina sasi yararoine, nangi anam kanbase hajik phawba handi. Aina tawzaruba mahaina, aina phange haibaduni yambung bo isa singdudagi munduna. Aina purubana amadi isim sida langzakiba ira mayamduna ngasidi imita icha suba phagdre ahal oiraba matam sida kanasu laitre do ai hidi yarise wakhal hinjina khanjenganu ai thabak yami company gi meeting sule sangom se thakto ai lusiluki ge kanta premi gi manakta gi thongla aga ka amada changduna pendana kapli masana masagi maralya jaduna Kantaga Premiga si mapalam da punna lairik taminaraki. College kaba horakpadagi nungsinarapani. Makoy ani mag-graduation noiraba matungda Premi master tamauki. Kanta na yumda tholaktuna haina singaduna lairamba Purnimaga luhongkibani. Kanta masana di luhongba yakide Premiga sumatamdu pau phaunaba phangkide. Premiga pau phaunanaba yamna hotnakibani adubu upai lekhide. Mabosina sonjilakpaga Purnimaga luhongba taki. Kanta su laibakta tamlambani khanduna Purnimaga nungsinana leirakibani. Puril phanglaba matungdani Kantana Premiga amuk thengnakiba. Nungsiruba kaubana Premibusu thadokpa ngamkhide. Preminasu blackmail kaya tawduna Kantabu magi manakta phajinduna thamkibani Purnimaga lapthoknanaba sinki. Kantasu tawpham khangda Mara lejadrabi Purnimada tainaba haurakhi. Yumdasu amagini thikagini haiduna kaya hanjilakide. Maral mathum kaya su Premina loshinbiki. Layol phanglaba matungdagidi Premigi phattaba wakhal Kantabu khambanba henduna manaktada thamkhibani. Macha yengsingani machagi nungsiba kaure Kanta Premina pumnamak munduna pukhre. Purnimana naduna laiba matamdu phawba Kanta nomata Purnimagi seba tawkhide henadum odbikhiba natana. Mabu pokpi mama sirasi amadi macha aninasu mirairabada hauzikti ningamdana kaple Kanta. Numidang oire mishum henbana yumda halakpa ingelaina chakhumda leiringai magi kada prpruk changhawi. Mamana chaira ani khangbana ngasaidagi silent thamkhibani phondu lauthoptuna yengi mamagi miskolga layolgi WhatsApp ta message kharaga lerami message sing changduna pai. Kaya maroiba thabakno ayuktagi chatpabu hajik phawba halaktrisibo. Thengi halakpaga call tawro ai laidu tharokhige. Halaktrine na injang semokhige. Inge laisu macha changkhibado khangbana machagi kada lai. Thoiba Mishum henba phone sat thamkhraga mamada yengi. Nate
Ngasay ayuktagi chatkhraga hojik nungdangda laisibu kamai tawbanu phone tawba phangi paide lengi ngonda yawba number su chattene Thaungomgi number thigi tawramlibani ai ma mathangda tawroige nangbo ngang macharo hojikpu phudana chaidana warakpa matam natri imabu sawanganu ko thoiba ingelai machada khara nganglamlaga thokri mishum henba mama thokhibaga layolda message ama thajili halakta ngari kuidri fresh oirukige aduga chaktoga call tawraki message sima tharamlaga bathroom changai Sordo on tawduna isingdu makokta tahalaga bathroom da phamtharai Mishum henba wanglei mamaga thingnaramlaba matung achikpa mafam amada gari khamduna kuina leitho ure Magi kaka koireng na hojik lairibasi kadaidano haiba khangde kanadasu hangani mapagi leikaidasu maga khangnaba mi leite wanglei makhak ngaire haiba yaba maga khangnabasi koireng ni leifam khangnaba mamada hanglasira khali ayuki saksu mishum henba chadri nungthindu leikai gi hotel macha amade changlaktuna chaga chanabaga chai hotel phambeduna ibungode khoi swaidagi mande imphaldagi ro mishum henba asengba haide maiba waisi khakhummi hotel da mi khara pot leiba lakpadagi hotel phambidu su pochai tamduna lei mamang leikai gi koireng mapalomda leikhibado manipur da leire haine nahando tato chaga thingai haine paisa ga yam paira mali mishum henbasu nupi khara duda sanari bawari du cha thakna tai nupi amana koireng du buchelakpa machane kaina haina khidaine ija skhamja laksade da moi mungi wari se hojipaw ye gyan ta di wari ne na imphal ningol ingi leidusu macha yawdadana mayumdane hankhibane hainari mishum henba mamagi ming palakpaduda charambadu toklaga nupi singda yenglai nateda kona macha ama pokhibani ai khangawi koireng na phattadana ne mayumduda leingamdadana chakrini amana amu chingsangdu di yamna phakra potnida mingamjadabani magi nupi inge laisu basak phajabadane mabuk phabada hainaramini adubu nungaite nahawoina mapuroiba leikhidabadu yare simogi warisi sanabagi loiba nairaroi aidi othokna hinakhidre nupi amana hotel phambiduda wansilaga iche chado ahumda hibiro boraduga mishum henbasu hotel phambiduda paisa piramlaga tholai Lekai gi lampaktuda angangsingna bol sanaribadu yengna hotel da ngangna horibasing adu hanjinna taduna leiri koireng gi leifam khangdaba yade koireng na karigumba khara mamada tawri haiba mishum henbana khangle wakhalasina numidang wairam taradu phawba phamduna leithoi lampaktuda thingzilakpadagi mayumda halakpadi numitsu takri phana kuina barum da leiruraga thorakle mafi marol hongdoklaga Phamungduda kakhatuna hipthai mamisu ushinduna leikhi layol su sak saba toktuna magi kada changlai mishum henbagi message tu paraga mishum henbada call tawge tawbaga isigi call lakpadagi paikhatli Hello Merina se yawbane conference ne Merina na yam lem khrine khoi sanai be mase group ta gamta changlakhidre nanga thongamga gi marai duda tallaba Is aingondaga taisile kanade layo mishum henbaga kari warip laure kaino warip abo khangzinadabade hai khraba noyeni koinaraba natro kaide no he koinade isina aseng bairo hoimi koinaradi noi khangoidro aina wagalot kadaba simangairi seheni pharakadorabani akoina thingnarise thingnabaga sumishum henbana layol pamese Adum ipong phongaba aduga hojikna noinina lemsinaraga leirineba mana haidi haratraga aina kaidaruduino Mirna thongam gananga gi kokoina se sumai tawdi saru mishum henbaga layolga gi phongdokna dana nungsinaba se asina phari last aingonde ekta iral sibiba se noigi madugi chandan thongam du sune sawrini kaina tawrini mana khatnaba hoge horamaga aingonda tasilamini aisu sawningdana themdaba he nuheni gi wabu warada mishum henba call tawri ses yade komidi numidang da call ga tawri adusu koinadana wari di dum sanaba pai du ga tale noise sana jarur chalo
Nupana mirai biraba mirina ibani dine swada wathi kita ngang na hokige. Noyani nane mirai ri natro. Akhoi na oigera moi na oigera saunari mishumen bakol tawre haido sanaru sana. Thamo good night wari nuai hello. Layol sunok laga conference dagi tholak tuna mishum henbagi ahum laksuna lakliba call do pai khatli. Layol na wa haibaga nangdi kana ganu busy lay dubo. Mere nagi sigani. Oh, I didn't wake no garana kalaga. Hagi tauduna hairakpani. Kainoga laisa de khoi. Singabo. Wathiam ngangina. Nangonda ngangradi kanada ngangriba. Ado nanga sai thabak chatle haido kaidano. Yumda. Kaiba. Babagi yumda haiba. Aina hojik leisina imagi mapamdani. Oh, yam lapro thena leina. Lapi. Ngasai dia ngawri ngai da tinarakpa imanabi msu thengnari. Masak pu phana phajarami. Naroi di kya phajakidabani. Namanabi da ngawraga laba natro. Bisnu chinlai kengedaba wa hainu ne he. Jamna tinaba mini. Khange yare. Sauri ro. Kaigi saudi ba. Saudi. Mishum henbang hak tumin leiraga inung nungshiba khonjelda. Layol. Tumningi. Tumuranang. Hairamaga call set kaktatli. Somda mishum henba layolgi sauri tawbu masaktu wakalna chingsinduna nokli.